Indo Myanmar Ngamkhei ngak senbagi thabak asi Assam Rifles Nataba Atopa Security Agency na Mahut Silakpa Yabagi Thajaba Lei haina Chief Minister N Biren phongdokkhre. Wafam asi hauzik chathariba tananithoi suba Manipur Legislative Assembly gi manga suba session ga mari leina ngase pangtokkiba question and answer da MLA ke Ranjit na pukalakiba wahangi paukum oina Chief Minister N Biren phongdokkibane. Manipur thokliba irang asi lakshanaba Government of India na Silakpa Central Force ki matangda MLA ke Ranjit na hanglakiba wahangi paukum piraduna Chief Minister N Biren hai matam kharagi mamangda more border town da kuki khulai paiba singna Central Force ki mathakta chathakiba mathung huktaba thawung sing adugi video social media da viral oirakpadagi Prime Minister Office ki thakta bukhatuna khanare thawdogadu ki matangda investigation chathaba hokre Army ki waina su thawdogadu investigation chathanaba khangan ki belaire Meyam amadi lengagasina pen kidaba thawdok adugi chap chaba wafam Army ki investigation report adudagi khangbangam lagani haina thamke Manipur ga tainoriba Indo Myanmar Ngamkhei ngak senbagi matangda Ministry of Home Affairs ka khanaba leire Atopa border ngak senbagi thabak asi Assam Rifles Nataba Atopa Security Agency amana Mahut Silakpa Yabagi oithokpa lei Central Armed Police Force ki personnel sing asi michang mikhai nairi haibagi pau leiba maramna center da aiba cherol thaduna khangan khiba leire asigumba thawong asida chingnaba officer khara posting mafam hongdo hongjin tawkiba yaure Hiramasigi matangda Home Ministry ka pau faunaraga thabak tawri adumakpu Assam Rifles kodingmak michang mikhai naina thabak tawi haibu wafam adumakti hainingde haina makna makhatana phongdokhi Honorable member na particular wena hangbi ba mori gi do madu khoi even madu gi video do viral wera padagi khoi Home Ministry even PMO yauna madu gi posi khoi hana kan madu gi investigation ama kan tauri akoi government side gi su tauri aduga army gi side gi su army gi mogi tongan ba structure ma leji banina moi de su hide ba poto khoi thigana ba hai gre kramai tawdana tauri bana no mai kamna ba yada ba gi tauri bara aduga sindudi yeng bada akoi mayam na yamna penna da banu ai da ba even government bai ba khoi mak yauna no ai ta ba fauki adubu leiba situation du karino hai ba dudi gi army gi oi ba technically madugi investigation ama tawro matungda report laigani aduga khoi gi oina di khoi government gi oina simadu kramai thokki bano karino hai ba khoi kanna thijanjari haidana thamjage